Hojik mang da uriba asi lambi asi Imphal Pukhao Road ni. Hojik photo capture riba asina video capture riba asina Ipum part Ipal part harika su khangna riba part asigi Nongchup thangba saruktagini capture riba asi Ipal part aduga Ipum part haina khangna riba part asigi mang da uriba sina Khomidok khul mitai pangal singi khul ni aduga hoji Ipal part asigi abdi Ipum part asigi kha thangmada leiriba mafam asina Khurai Konsam Laikai ni mangda uriba lambi asina Imphal Pukhao Road ki Imphal lomda satkiba lambi ni hoji hajani wafam di Hariba Ipum part asi Ipal part haina thaina digi haunarapa part asi mamangai gi matamdagi hauna ipa ipugi matamdagi hauna sahi tare khundako matamgi mamangdagi hauna laitinga su mari lainaba yamna maru oiba part abani part asi aikhoina phunbada tasengnamak aikhoigi tungi mirolda awaba ama nanghogani karigumba part asi phunbada mate pangduna part asigi akoibada leiriba mi sing asi mipum khudimak thabak amamam pigani part asi phunbada mateng pangbiu haina haiba tarbasu maduda ikhona nungaiba phangadoribasi part asigi mapanda leiriba mioi sing aduna generation ama khaktang nungai hauraga matungda lapa mioi kayadi part asidagi kanaba lawgadaba mayam singado soidana mangjeragani khudam oina haribada Khurai Konsam Laikai da leiriba part asigi mapanda tariba khul singasi karigumba pak sanna mai chalakpa tholakpa matamda aikhoina maruaina kangadoribasi fire brigade adi sarkarna tharakadaba kannanaba mai kannanaba fire brigade aduna kaisu oithokpa yaro maramaduna Ipum part ase aikhoina tangai phadana kangadabani masidagi phangba ising aduna Khurai Konsam Laikai haibdi part asigi kharomda tariba Khurai Konsam Laikai gi mai chakpa matamda part asidagi phangiba ising asina kangadoribani amadi masida natana mitai pangal singna tariba khundariba mafam asida mahau langpok pak sana tholakpa matamda masibu kangadoribasi Imphal dagi haibdi bazar da leiribagi kaithel da leiba fire service asi khaktana kanbo oithokloi pak sana mai chalakpa matamda khul ama hauduna hauji asi prithibigi mafam ataida su pak sana taunama city ama shahar ama mai chakpagi thodok tholi asigumba thodok ase aikoi Manipur Yamdam Sanaleba Kanglepa asidaju tholokloi haina tambangamde maramaduna part asi phunbang mahuta kan bahaibase aikoi khudimaki thogdang lei part asidi kanaba loribasi part asigi mapanda tariba mioi khaktangi nate part ase kariguma mafam akoibasida part asigi akoibe tariba mipum khudima tolo piragani sarkargi tolo piragani haina lauthok targaju part asigi akoibida tariba lambi asigi akoibida tariba mi khaktangi nate haibase aikoi punamangni yabam thoi mafam arapadi lakwa mioi kayana part asigi ising sirinaribani amadi Arapada leiba mioi kayagisu part ase masigi hingnanaba thawai oiribani maramaduna aikhoina part ase kanbam thoi masida natana part asida sirinariba si mioi khaktanate sa sal nganu khunu jipa pamba punamaksu part asigi ising ase aikoi na sirinaribani maramaduna Ipum part asida leiriba ising khudimaksa ising punamak ase yamkhraba ising ase aikoi khudimangna Khurai Konsam Laikai amadi Khomidokta leiba mioi khaktana kanbagi mauta Manipurda leiba mipum khudimangna part asi kanba matamda achauba saru yabam thoi haina khali maramdi atopa mafamdagi lakpa mipum khudimangna part asi ising ase sirinaba ya maramaduna aikhoina khudong chaba khara khaktang matam kharagi ona phangnagidamakta part asi phunjinduna manghanba haibase tunggi mirolna aikoi khudima warugdaba ama soiduna oyogani maramaduna part ase phundabna aikoi khudimaki laibok phabo oigani
ꯄꯥꯠ ꯈꯛꯇ ꯅꯠꯇꯦ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯐꯝꯗ ꯂꯩꯕ ꯂꯝꯄꯥꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯐꯨꯟꯖꯟꯕ ꯌꯨꯝ ꯀꯩ ꯁꯥꯖꯟꯕ ꯕꯤꯜꯗꯤꯡ ꯑꯣꯟꯊꯣꯛꯄ ꯗꯨꯀꯥꯟ ꯑꯣꯟꯊꯣꯛꯄ ꯐꯥꯎꯕ ꯊꯤꯡꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯀꯥꯟꯅꯔꯕ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃꯒꯤꯗꯃꯛꯇ ꯊꯤꯡꯖꯤꯟꯕ ꯇꯥꯔꯕꯗꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯔꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯠ ꯑꯁꯤꯕꯨ ꯐꯨꯟꯖꯟꯕ ꯇꯥꯔꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯤꯕ ꯐꯩ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯗꯤ ꯑꯃꯨꯛꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜꯒꯤꯗꯃꯛꯇ ꯄꯥꯠ ꯑꯁꯦ ꯀꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯅꯕ ꯑꯃꯗꯤ ꯄꯥꯠ ꯑꯁꯦ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯤ